yamna nungaitaba thodok amana Tamai Bazar da dukan ani maina chakre. Kunmarigi manungda Rim Hospital da chabokpi ama yauna mioi ani leikidre khoisaunaraba imung manungna irang horakpada amangta thokle thodok sigi manung chana anaba oina Imphal East ki Babon Kampu makha leikaidagi Yambem Sanjoy chahi yankhai thoi hospital asida leikide ke ising maiba Pabung MD Asadullah da Honorable XCM Sri N Biren Singana ikai khumnaba utkibaga loidana case reward pikibagi mamini makha tana su Pabung asibu sak khangbi baga loidana hingbagi achouba lambi ama pihanjaninge ke Churchandpur Toibongda UKNA amasung Kuki jo CSO singna Movalai Ekor thaba poster na wai chairame Isi Thawalgi office tagi ballpen mapan thawal ama hurankre hek thaba da nokningwa fawba thodok amada sub-deputy collector SDCO Thawalgi office tagi masagi staff amana ballpen mapan amasung thawal ama hurankre police na thigat pa hokre matung thoktona protection tharang lakhot pa hokre thodok dugi matangda SDC na Pikalakpa summary report amada palibadi ngase upung tarek kamini kuntra marirom taba matamda SDC office Thawalda mandol oina thabak tauba athokpam Jovistra kauba mioi amana office ta huranba changlambagi pau SDC da piraki thodok dugi pau hek phongbaga Thawal police station gi OCSDO Thawal amasung DC office Thawal da pau piki makha tarakpada Thawal police station na FIR number 2149/2025 TBLPS under US 334 3058 3244 35 BNS 223 amasung A3 PDPP Act 1984 lawkhat pa hokre mafam aduda forensic team amaso fingerprint expert team sing Thawal police na pau piraba matungda mafam aduda laktuna numiyungba matung pung 12 ga me kungani pantaba matamda crime spot adu yengsin ki forensic expert sing na yengsin ba lawyer tungda staff sing na office manung aduda potmang chaimang yawbra haina yengsin ba matamda bench clerk oiba ama gidex agi ball point pen mapan amasung SDC office chamber dagi towel ama manglamki adu moina mafam khudingmakta pot hurana bohonarambagi mamita ki madugi khudam haibabu thongi cho thugairamba amasung cupboard thugairamki electronic items sing hanagi mafam dagi hongdoklamki amasung cupboard dagi file sing lokthoklaga leimaida langthoklamki SDO Thawbal ga pau phongnarba matungda asigum thodok sing thokpa thingnabagi damak thugairamba thongi so amasung cupboard sing adu semjinki CCTV camera sing install tauba amasung staff sing mikum naum sing na laina bakhangan bagal loinana maduguma thawdo hek thokpaga khudakda pau pirang na bakhangan ki thawdo adunia chauba polam sing huran manatraga SDC office ki polam sing amanga ta thoklam daba tar basu matungda siguma thawdok sing thogal doi haiba tamangam manate Maramasina district administration office asigi chaukidar gi fam asi mention biduna matungda pamda thodok thoklak pathingnaba khongthang lokatpa yanaba haijari legi school cha ma henbada ki halakre leba ki konung asida leiba school cha ma henbana ngasi ayu bom pokhai hangani hana ki halakpa sing phangkre adubu kubna thijilaba tungda kona sijinabani haina lauthokre haina official singna phongdokre ngasi thangdu dumike ayu pung 3 da masamak terrorizers Tamagataramatoi kawi haijaba email adu fangki masigi mamangdu su group aduna school singda manaba email sing tharakre haina police ki likhun singna haiki email adu gi hiramdi nakhoi building da bomb sing thamkre break of face the disaster haina palaki ki halaki ba school sing adu gi manungda Delhi Public School Dwarka Krishna Model Public Schools Sarvodaya Vidyaloy CRPF Public School Dwarka yauri Operation Theater da surgery tawringai da nurse kan natabali chatlamba Dr. UK tribunal na ngakpikre Operation Theater da patient amagi surgery chatharingai marakta patient bu thadoklamnaga nurse kan natabali chatlamba Pakistan gi doctor ama UK gi medical tribunal na maha ki medical registration na chahi anirom section na lainabagi haikibaga loinana ngakpira duna amuhana practice taunabagi ayaba pibikre hairi report asigi matugina thawdo asi London gi hospital amada 2023 da thokibani thawdo si da mara leiraba Pakistan gi doctor Swell Anjum na phongdokibagi matug ina Operation Theater da surgery tawringai manung da nurse kamari leinakiba do patient adu aruba phibam dagi mapan tholakre haiba chapcha bakhangba patient adu bu thadok lambani doctor gi wafam madu UK medical tribunal na chubmi haina khanglakrabasu thawdo adu doctor singi oina mingchat yamna sokpa oiba maramna chahi ani gi section na lainabagi cheirak pikibani haina su report asi North Korea ge Supreme Leader Kim Jong-un na AI military drone na chingba khulai kaya sana bahai kre North Korea ge Supreme Leader Kim Jong-un na AI military drone na chingba khulai kaya sabagi thabak top priority oina paikhana ba khangan kre hari panbaya badi nuclear gi khulai leiraba North Korea na hauki ba chei khara asigi manungda artificial intelligence AI da yumfam oiba
sophisticated oiba langi khulai kaya sabagi thabak lepa leitana chatharakibani. AI military drone na chingba khulai kaya sabagi thabak top priority oina chathagadabani haina Supreme Leader Kim Jong Un na wafam asi North Korea gi konung Pyongyanga da pangthokiba aeronautical technology complex ama yengsinbagi thoram amada phongdokhibani. North Korea da haukiba chahi khara asigi manungda angakpa phangna langi matik mayai leiraba khulai kaya sabagi thabak chathaduna lakhi hauzik fawbada leiba asigi achauba yeknaba leiba ama oiriba South Korea dagi hena afaba khulai kaya puthokre adubu report amagi batungina hauzik fawbada malemi oina AI di yumfam oiba langi khulai puthokpagi lamjelda China na mangjil thana chatli. North Asia gi leibak singi manungda military amadi langi khulai gi lamda khwaidagi matik mayai leiba leibak singi manungda North Korea su ama oiri hauzik su leiba asida makhal makha kaya gi khulai kaya saba lepa leitri haidi. Malemgi ani suba lanjau gi matamda sakiba USA gi bom ama fangkre. Hong Kong Island gi miyam na namna khundaba amasung lalon iti ki district ama oiriba Quarry Beda malemgi ani suba lanjau gi matamda US na saba bom ama phangmangumkre. Semga sagatpagi thabak chatharingaida malemgi ani suba lanjau matamgi bom adu thengnarakibadagi Hong Kong da leiriba masing amnaba miyoi singna mi paiba poktuna safagadaba mafamda chenthoknaki hairi. Hong Kong City gi senior police officer ama oiriba di Chantin Chuna semga sagaliba mafam adudagi thengnarakhiba bom adu malemgi ani suba lanjau gi matamda sizinakhiba US na saba bom amani haibadu tasengnamak chumlaba wafamni hairi bom asi pokhai handuna manghanaba thorang torakpada authority singna yum 1950 rom taba Quarry Bed ki mioi lising taruk rom safagadaba mafam singda thangdorakhinaba pautak pikhi bom adu meter 1.5 sangbaga loinana Arumbana kilometer 450 rom lumi hairi semga chagat pada saruk yariba sinmi singna bom adu thengnarakibani adu amasung miyam bo soyangam yaudana bagi pandamda yablamba miyam adu atopa mafamda thangdoknaba pautak pikhibani haina police ki maikidagi phongdoragli. Bomb disposal expert singna bom adu ngasi ayupung 13 makai rom tarakpada maipakna pokhai hankre hairi bom pokhai khiba aduda thoidokpa so apan gi paudi leite. Malemgi ani suba lanjau matangi bom phangba si Hong Kong da yamna tangna thokpa thaudo ama oidri Hong Kong gi Quarry Bay City da malemgi ani suba lanjau gi matamda Japanese force singna khudum chansinduna leiramba mafam ama oikhibaga loidana Allied force singna nongthaktagi yamna toina landa chathakiba mafam ama oikhibani semga chagatpagi thabak chathaba sinmi singna city aduda marak marakta pokhai driba bom kaya marung phangba ngamkhi. Estonia gi airspace da kanglun gi wangmada Russia gi fighter jet sing faisilakre. Russia gi fighter jet singna kanglon kaina Estonia gi airspace da paisilakhiba bu yaningdaba utuna Estonia na NATO gi member singda hiramasigi matangna pukning changbina ba hijackre haidi ngarang ayu Russia gi MiG-31 fighter jet ahumna Estonia gi airspace da ayaba yaudana changlakhibaga loinana minute 12 rom Gulf of Finland gi mathakta paiduna leikhi haina Estonia lengakna phongdoraklegi Russia gi fighter jet sing Estonia gi nongthaki ngamkhai lana paisilakpa bu Italy, Finland, amasung Sweden na kanmong di yaning da utpagaloy na nongpok thangba Europe ki saruk singda NATO gi michang khumang gyang sinaba mafam phongdokre. Russia na fighter jet sing Estonia gi nongthaki saruk singda paisilakliba si makhoi gi fatraba mawong mataw adu uthokpani haina NATO gi maikai di phongdorokpagaloy na masigi paukhum chapchana pigini. NATO na sirakhiba maral adubu Russia na yakhidabaga loina haukiba numit kharani gi mamangda Poland amasung Romania na su makhoi gi nongthaki saruk singda Russia gi drone sing paisilaki haina maral sirakhiba leirabani. NATO treaty gi article mari gi makhada chungchinaba michangda yauriba leiba kunthagani thoina Russia gi thawong asigi matangda khudaki oina khananina khibaga loina US amasung atopa Gulf leibak sing yauna Russia gi thawong sing asidagi amata oina ngakthokminana bawafam sing phongdoknakre. Estonia gi Prime Minister Christian Mitchell na NATO gi mapang singi mathakta singnarakpa khudingmak lingjel manaba amasung apunmagi pangal na chapchaba paukhum pigani hairi US President Donald Trump na Russia gi thawong asina chawba khudongthiba ama mayongna halakpa yai haina su phongdokhi. Hamas loisinbada natana Palestinian sing takthokna balandabani Israel gi lanmi singna Gaza gi mafam kayada ground operation jathaduna kanmawongda landariba si subnagi Hamas kakta loisinaba honabada natana laiba asida leiriba mioi sing kha thangba Gaza rom da takthokduna thamkhina bahonaba thawong amani haina Israel gi lanmi singna phongdorakre haidi Israel gi lanmi singna hojik chathariba ground operation attack asida IDF na makhal makha kaya gi matik mayai leiraba khulai singsu sizinari. Gaza da landai haiduna Europe ki leibak singna nathai biramlaba Israel India ga punna anoba khulai saba haurakre. Gaza da landai haiduna Europe ki leibak singna chauna nathai birambada natana Israel dagi khulai kaya leigani haina taunaki badil fawa cancel tawbikrabasu hojik Israel amadi India ga punna kusamna duna anoba makhal gi matik mayai leiraba langi khulai sabagi thaba haurakre haidi.
Stockholm International Peace Research Institute (SIPRI) na Global Arms Transfer Database ki report asigi matungina 2020 dagina 2024 fawbagi manungda malemgi khwadagi khulai yamna yonba Nipan suba laibak Israel na oiki Israel dagi India na 2020 dagi 2024 fawbagi manungda chada kunthraga marigi changda langi khulai leiki hauji India amadi Israel ga punna sariba khulai game changer oibak ngamlagani haidi RSF ni chingnabasingna Sudan gi mox amada drone gi landa chathakre mioi humpudara ga nipan sikre Sudan gi Ilfasar City da laiba mox amada drone gi landa chathakibada mioi humpudara ga nipan sikre amasung kunna sopan nangkre haina laiba adugi senior medical gi source amana phongdorakre laiba adugi Darfur region gi senior medical na BBC da thamlakiba warul amada drone gi landa chathakiba adu paramilitary rapid Support Force RSF na chathakhiba landani haina maral sirakli drone attack chathakhiba dugi matangda maral sirakliba RSF ki maikaidagi karigumba wafam amata phongdorokpa leitri RSF amasung Sudan Army gi marakta hokhiba chahi ani mamangi tamthiraba lan chathaduna laiba aduda civil war thokduna laklibani RSF na Sudan gi Ilfasar City bumapung fana khudum chanaba hokhiba numit kayani gi mamangdagi akanba mawongda honnaduna lakhibani laiba sigi Darfur region asi mioi lak ahumgi mathakta laiba city ama oibaga loinana mafam asi Sudan Army na mapangal kanna lairiba mafam amasu oiri city aduda laiba mioi amana BBC da thamlakiba warol amada mox aduda miyamna ayuki lining laison chatharingai da khangawduna drone gilanda chatharakibani hairi drone gilanda chatharakibba aduda mioi humpudara ga nipan sekhi amasung kunna sopanangkibani drone gilanda da akayatoi nanglaba building maraktagi Asiba Hakchang sing amasung asokpasing lauthokpagi thabak chathaki haina mafam adugi mioi singna BBC da phongdoraki Drone gilanda chathakhiba adugi footage ama BBC na yengsinkibaga loinana mioi kunthra gi Asiba Hakchang mox aduda laiba blanket marakta taduna laibagi soktam sing uki RSF na chayol asimaktada Ilfasar na khwaidagi inaw nawa landa chathaduna hokhiba chahi ama rongi mamangdagi hena tamthiba landa sing chathaduna Ilfasar city bu khudum channa bahona rakhibani RSF na city adugi manakta laiba lanjinarba mioi sing na chingja fom lawriba kem amadasu landa chathaki hairi Yale University gi Humanitarian Research Lab na thamlakpa warol amada lanjena duna changda fam lawduna lairiba kem ayamba RSF unit singna khudum chansenduna lairi hairi langi monitor tawriba research lab asina satellite ki matengna lawba photo singdagi RSF unit singna changda fam lawduna lairiba kem asida mapung fana khudum chansen khibagi saktam sing uki hairi laiba punba kholawge update agi lokwa charake yamna ngakpa paw manangasi Assam Rifles na PDF ki khulai phakre